Ccpur beneficiary singna phangpham thokpa seng phangdabagi thigatnaba khangankre Napsa Pradhan Mantri Garib Kalyan Anna Yosna PMJKY gi makhada Sursanpur district ki oina phangpham thokpa seng sada chama lokthokrabasu phangpham thokpa beneficiary singda yen thokpaga mari lenana yengsinaba Manipur lenga ki Directorate of Customers Affairs Food and Public Distribution gi maiketegi Sursanpur gi DC da aiba serol thaduna khangankre Manipur lenga ki Director KMPD ke bonona ngasi Sursanpur gi DC da aiba serol ama district asigi fire price shop kiana napsagi makhada lainaba mafam singi seng sada sama sing thokre haina lenga kamari lenaba seda ullabasu beneficiary kiana makhugi phangpham thokpa sang pamdre hiramasigi matangda report ama department asida phanghanduna sing thokraba seng maseng amadi phangpham thokpa singda phanghandre basigi matangda mathau taba action lokhanabagi wafam palle masiga loina hiramasigi matangda sabsaba milyeng ama sangduna mathak thongba authority da yauhanaba haidi India ki president ki Manipur khongsat boycott tawi president lakadaba numit ki ayupung amadagi total shutdown log thokle haina korkomna phongdorakre India ki president Draupadi Murmu na thasigi tarani thoida pangthokadoriba nupilal ki thoramda saruk yagadoriba hairiba khongsat ase lamdam masida ingtappa chawkhatpa porangna banate mahaki thawsal amasung proxy war na kanglop masal nungsina handaduna kang khongsairaba lamdam asibu hena phibam sohanduna makhoigi loilam mara sel hannaba marongloiba khongsane Maramaduna Draupadi Murmu gi Manipur khongsat ase korkomna condemn tawbutanatana boycott tawi loinana India ki president lakadoba numit asigi ayupung amadagi hauraga makhatana iramda masida leiriba matam phawba korkomna Manipur pumba total shutdown log thokle hadi athingba se maihawlangpok analayeng ising amasung asiana gi thabak thoram singdi council hena publicity committee korkomna thadrokpa zerol amana haidi zeros na makhatana hairibana hadak September 16 de India ki Prime Minister Narendra Modi na Manipur da laklambadu higaiwa torambagi mahai kayam phanglabagi yengba laklambane India laga maroina Gujarat macha Narendra Modi amasung Amit Shah ani gi thawan sinna ngasi Manipur asida maral sunglai lejadaba micham chahung gi mayada hatopikre misam lising kaya masage pona phamlamda maktada masage yumda lejaba phangdrai lambi lamjau lamhang tuma yarek pham ohale yumthong khuding sangduna sakni finiduna saidangba ama oina punsi lelhale hauja India gi president masamak laktuna asapo mai asida kanglop amasung political gi thaw hajingadoribra Manipur gi apunba saktam ase India na kaidaweda pamde Manipur miyam punkidana ba phuruk ki mingda laining gi mingda singsep thabada natana asokpa maphamda matam gi thum hapsinduna thamle asomna India na Manipur thugaina honaba asida pendraduna India masana atamna Manipur muthanaba honari basigi saruk ama oina mamangaida puyamai thakiba adugumna gwal tabida India gi lanmina basta Manipur thabu wahai muthatle phuruk amasung lining gi mingda Manipur gi lenga khaidok naba honari aduga afaba saduna India gi president na senglaba nupilal gi thorom saruk yagani haiduna lakle haukiba sahi 1904 amasung 1939 da Manipur gi imasingna loi mapu British ki mayokta thengnariba nupilal adumak lamdam sigi leimaidagi loilam maru phuktatuna iramdam Manipur ningtamba lengak lengnabane Laan animak ningtambagi ikhawlanglaba imasingna maipakhe lal animak Meeoi bagi puwarida atangmane Manipur da haukiba sahi kiyagi mamangdagi pangthorakliba nupilal ningsing thoram asida loilam maru phuktatuna ireibak ki ningtamba hanjannaba imasingna masagi haksangdagi angangba ikheng sinthaduna amadi kaisam sangge awaba khangduna jangsin keba ihau adubu ningsingbane adubu hadak India ki lusing purel oiriba president Draupadi Murmu na nupilal gi thorom sarugyagan haidibasi asengbadi India ki president nupilal mangthokpa lakpane haina korkomna lawi maramaduna India ki president gi Manipur gi khongsat asi korkomna condemn tawbudanatana boycott tawi haide MLA Yumnam Kemchana Litan Sarai Khongda Hangba Kuki gi relic kem ta jatuna wari chana khrei haukiba sahi 2023 gi May 3 da thokiba kanlokpi irang matung ihan hanba oina singjamai kendra gi MLA Yumnam Kemchana ngasi BJP gi maroiba thaumi singaloinana Imphal East gi Litan Sarai Khongda Hangba Kuki singi relic kem ta jatuna IDP singa wari chana khrei loinana lamdam asida nungsi sanana amasung santi oina hingminanaba apel tawkhrei MLA Yumnam Kemchan gi khongsat aduda BJP gi Vice President Thompson
Simresu yauna atai BJP gi maroiba thaumi kyasu saruk yakhe khongsana duka mari lenana MLA Khamchana Kuki gi IDP sing aduga unaduna wari sanakiba aduda Christmas festival lakpaga iroinana Forgive and Forget haiba wakhalot aduda lamdam masida santi leinaba aikhoi puna honaminase malem gi mafam khudimakta ungkhanaba haibase adumak thoklibani maramaduna aikhoi khenaba kya sigi marakta punna nungsi sarana hingminana bohonase atopa khul singda sathokhasin tawbada amana amada ayarapan pinaba honaroidabani matam sangna ungkhanaraga lakpasina aikhoi gi angang singi future da sauna sektheng mayok nagadoribani irang aduna maram oiraga sing tam anigi marakta tokhai khaidokna khrabasu tungda haurakliba angang sing adugi aikhoi khandaba yaroi irang asina maram oiraga sakhot thaurangi thabak singdasu khomang chawksina sangsinba ngamdre maram aduna aikhoi maselgi marakta punna wakhal taminaduna sakhot thaurangi lamda khomang chawksinba state ama oinana bahona minasi haike Kongsat aduda saruk yakiba Naga community gi Meeoi amasu oideba mamangi assembly election phungyar kendra da BJP gi mirep oikiba BJP gi vice president Hobson Simrena haikibada Kuki singi IDP singna lairiba mafam asida chatuna wari watai sananaba MLA Khamchana mamangdagi phaunaduna lakpane Christmas festival maya naksalakpaga loinana aikhoi maselgi marakta nungsi sanaba amasung punna hingminabagi wakhalon aduda hanagi phibamda hanjinnaba honaminase ngasigi khongthang asina ahoba ama haibadu leirabanina soidana santi poroppa ngamgani haibagi thajabadu lei haike ngasigi interaction aduda Kuki IDP singi maikaidagi phongdorakhibada makhoisu hanagumna makhoina ramliba masagi mayum khuladu da hanjinba pamle sarkar gi maikaidagi su leiriba irang ase athubada loisenduna hanagumna khundaleta hanaba amasung tungkoinagi oina shanti thamnabagi thabak sing paikhat haningbagi apamba kya su phongdokhe loinana MLA Khamchana mafam aduda laktuna makhoiga wari watai sanakiba adugi damakta su thagatpa phongdokhe panbayabadi hairiba relief camp aduda punna Kuki IDP punna songa sopna manga leiribani haire Assembly ki Deputy Secretary accident si de hari ngasayo angan badalambi ki khudong thiba thaudokta Singjamai Police Station gi manung sanba Kiamgai Pal Amanbida Manipur Legislative Assembly ki Deputy Secretary L Robert laikanaba ngamdana laikhidre thaudo asigi matangda accident thogliba mafam adudagi press na phangba paw amana hairibana ngasayo angan ba laisil thaba matamda gari adu kanna thorokpadagi media na thomjinduna phutcha marom hena mathak makha onki thaudo aduda mahana thorokiba Hyundai gi gari adu chauna aka atoi nangbata natana mahak masasu accident aduna laikanaba ngamkhidabani hairi Lanjen narubadagi khulda hanjilakhraba IDP singi compensation manaba senfam da temba yaroi hana athobana phongdokre kalokki irang maram oiraga lanjelaktuna chahi ani makhai hena relief camp da leiruraba matung Bisnupur district ki miyeng makhada handakta masagi khulda hanjen khraba laimra waroi singi khunja singi mangta khraba yum sing nauna sanaba sarkar gi maikaidagi compensation pibada manaba senfam amada tem thoklaga piba sumloi IDP sing mayumyam da hanjinaba semkhiba resettlement and rehabilitation committee gi Meeoi singna field da kumduna ground survey tawduna makhoigi mayum makai sanaba chanaba senfam sing pigadabani haina kokomi gi convener khuraijam athobana phongdokre handakta nauna khulda hanjin khraba Bisnupur district ki manung sanba laimra waroi singi khunja singi oiriba phiba base kokomi amasung IDP singi apunba committee singa loinana hakthengna yengsenba chatkiba khongsat amaga mari lenana khuraijam athobana wafam ase phongdokhibane khongsat adugi manung sanna tem aduna waroi singi local leader singa loinana kalukki irangna amata thokraba yum sing adugi phibam changduna hakthengna yengsin ki hairi khongsan aduga mari lenana kokomi gi convener khuraijam athobana haikibada haukiba numit kharani gi mamangda masagi khulda hanjin khraba waroi singi khunja singi amuk hana khunda laita hanaba Bisnupur district ki maikaidagi kari karamba thabak sing lokholibano haina wafam sing thamladuna makhatana haikibada khuladu da lairiba yum sing adu pakage amata nate haukiba chahi ani makhai hena khul thadoktuna loinamak lanjena duna lairiba yum sing adu kana amatana hanna yengbinaba leitabana nongkhang chairaga leibana ayambane yum sing adu hanna yengbidana pak tharaga tu tharaga leiba amadi phalang ningkhairaga leiba kya yaure IDP sing aduna amuk nauna mayumda hanjilakpa matamdadi nongkhang chairaba yum kya amadi amu hanna semjinduna leiba yadabadagi jingana pakhan khallaga leiba kya su yaure hairiba sing asida IDP singgu mayum makaida hanagumna hongjinduna khunda laita hanaba Semkiba Resettlement and Rehabilitation Committee ki Chairman amasung Convener na mafam sida laktuna hakthengna yengsen daba yaroi laimarang waroi sing yum
homputere hompuniparung khundari yumsing asi loinamak nongkhang sai duna kiemba kaya su yaurbanina sarkar gi maikai digi yumsing asi nauna sana bagi sapmana ba senpham amada laptop pasu yaroi committee gi Meeoi sing field laktuna survey tawduna amadi hak thengna na yengsalaba matungda ama ata thoklaba yumsing adu nauna sana bagi senpham lep ko dabane masigaloina na sahi ani makha hena lanjena duna lakuna mafam adu leiraba Meeoi sing gi Sendal lambi pumba loina tatkiduna makoigi senthok lambi ama piba yauna masa masugi lairik tamhanba ngamna bagi damak makoigi damak sabsaba policy ama semdaba su yaroi hairba policy adu semda department gi official khaktana su yaroi IDP singli committee sing yauruga punna semina basange CSO singsu maduda darkar lairabadi adumak saruk yagane loina ngasi saliba khongchat asida phanglakiba findings singi phanglapo report amasu sarkar ga mari lena singda submit tawragani hana phongdokhe quality yaudaba polam supply tawbada generary singla sengdorakadabani hana MSM na phongdokre masing khangdana lairiba government school kayada infrastructure mapung phana leitabagi awaba mayak lading e serakta school amadi classroom nikthina leitriba high school gi thakta upgrade tawkraba mahiloisang amada quality yaudaba polam sing thamjilambada generiba agency singla sengdorakadabani haina Manipuri Students Federation MSM na phongdorakle lobasigi joint secretary ayakpam jimba maitene khuyek pidra thadrokpa cherol amana haidi haukiba sahi kayadagi changsenduna lakwa aikhoi lairik nikthina tamsi haba academic campaign asigi makhada Manipur gi tongan bu mafam singda koina satuna lainga ki mahilo sangsing yeng sinduna lakhe Imphal iski akoibida labor school sing yeng silobada ngasi kairang upper primary school phibam chatana lairamba thena ke upper primary school dagi junior gi thakta kanthoklaga high school gi thakta upgrade tawraba kairang upper primary school da mapung phana infrastructure amata lairamdaba thengna ke classroom phawbning thina leitaba school asida masing yamlaba desk bench almira whiteboard laboratory table na singba polam kya paisinduna thamliba se kari karamba aronba agenda dano haina look sina hanglakle Vishnu temple preserve tawbinaba MP lesemba sanajaoba na taksinkhre Bishnupur district lairiba miyamna brick temple haraga sukhangnaba Vishnu temple bu ningthina yengsinbinaba amade preserve tawduna thambinaba Rajya Sabha gi MP lesemba sanajaoba na parliament taksinkhre parliament mifam gi 0 hour matamda Vishnu temple gi wafam pukhaladuna MP na hai Imphal dagi kilometer 13 rom chalaga leiba Bishnupur district gi Vishnu temple ase state asigi oida khwaidagi leiraba laisang singgi manung challe laisang ase kumja 1467 dagi 1508 phawba Manipur gi ningthau oina pankhiba kiyambagi matamda sakhibane ningthau kiyambana yumthangnaba Burma gi ningthau Saab gi mafamdagi Vishnu gi emblem ama phanglaba matungda laisang asi sakhibane India government gi archaeological survey of India gi makhada protected historical monument na lauthokrabane asigumba tanglaba historical monument asida ASI na ahenba miyeng sangbagi tangai fadaba lai loina permanent caretaker chokidar amadi gardener na singba thamdana ningthina yengsinba mathau tai haike India dagi awang nongpokki state taret maning makha tamba leba ama oidriba phawba Bangladesh leba asi saphaningai oide haina Colonel Abdul na phongdokre Bangladesh da Sheikh Hasina na luchingba lengak maru phokraba matung charang naba loidriba leba asida tongan ba element kaya na phongna India gi awang nongpokki state singa si tokhaina ba wafam kaya phongdok narakle India dagi awang nongpokki state taret tongan tahanna ba gi wafam phongdokhiba ga loinana state taret asina maning makha tamba leba ama oidriba phawba Bangladesh leba si saphaningai oide haina Bangladesh leba ki hanagi Army officer Colonel Abdul Haq na phongdokre Bangladesh Army gi hanagi Army officer amasu oirambata natana Bangladesh Nationalist Party gi lusingba amasu oiriba Colonel Abdul Haq ki wafamasi paksana sandorapaga loirana Bangladesh da anti-India oiba political amadi military gi matangda aruba wafam amasu oirakle Bangladesh da pangthokpa nahasingi thoram amada Colonel Abdul Haq na leba adugi nahasingbu India gi mayokta insiladana military gi training da saruk yaba mathau tai haike mahana makha tara India bu maral siraduna haikibada India na Bangladesh leba ki Chittagong Hills da mijeng sangmi haina maral sidi asigama wafam asina maram oiraga sarang na ba Bangladesh da anti-India oiba wafam kya amagi matangda lakle Colonel Abdul Haq asi Jamaat-e-Islam gi wakhalon ga loinana kumja 2023 da thabak tagi potharaba matu khale ta
ꯖꯤꯌꯥꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯅꯦꯁꯅꯦꯂꯤꯁ ꯄꯥꯔꯇꯤ BNPꯗ ꯖꯣꯏꯟ ꯇꯧꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯃꯥꯠ ꯑꯃꯁꯨꯡ BNP ꯑꯅꯤ ꯑꯁꯤ ꯑꯦꯟꯇꯤ ꯏꯟꯗꯤꯌꯥ ꯑꯣꯏꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯈꯪꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯣꯔꯅꯦꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯅ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯂꯦꯟꯗꯂꯣꯛ ꯔꯤꯖꯟꯅꯤ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯁꯨꯞꯅꯒꯤ ꯁꯤꯂꯤꯒꯨꯔꯤ ꯀꯣꯔꯤꯗꯣꯔꯅ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯒ ꯁꯝꯅꯍꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯁꯥꯏꯀ꯭ꯂꯣꯟ ꯗꯤꯠꯋꯥꯅ ꯁꯤꯍꯟꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 728 ꯌꯧꯈ꯭ꯔꯦ꯫ ꯁꯥꯏꯀ꯭ꯂꯣꯟ ꯗꯤꯠꯋꯥꯒꯤ ꯆꯩꯊꯦꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 728 ꯌꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯆꯥ ꯀꯌꯥꯃꯔꯨꯝ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯁꯦꯟꯇꯔ DMCꯒꯤ ꯔꯤꯄꯣꯔꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯥ ꯍꯦꯟꯅ ꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯃꯐꯝ ꯀꯌꯥꯗ ꯈꯪꯍꯧꯗꯅ ꯏꯆꯥꯎ ꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯇꯨꯅ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯀꯌꯥꯃꯔꯨꯝ ꯑꯃꯥ ꯑꯇꯥ ꯊꯣꯛꯈꯤ꯫ ꯗꯦꯜꯂꯤ ꯃꯤꯋꯜꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅ ꯃꯐꯝ ꯀꯌꯥꯗ ꯃꯤ ꯀꯟꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯑꯣꯏ 130 ꯍꯦꯟꯅ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯗꯤꯁꯇ꯭ꯔꯤꯛ 25 ꯃꯛꯇꯗ ꯁꯥꯏꯀ꯭ꯂꯣꯟꯒꯤ ꯆꯩꯊꯦꯡ ꯐꯪꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ 1,13,930,ꯒꯤ ꯃꯤꯑꯣꯏ 1,12,935,919 ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯔꯤ꯫